Hello friend, ngasi video sida application amgi maramda khanghanjage adugi application du kari mathau tawge amasung kamani use tawgani amasung magi use tawraga kyam kanaba fangani amasung karamani sijinnagani haibduni samna hairde khoigi kanaguma misa amdi khona ko photo thaningba matamda ko photo si thaba kandi khona photo si da lock karamena thammaga photo thagani adugi matangdina ine myamda khanghanjaga dawsi hadi samna hadi khoi nungsibi khoi katu karan ki photo adu myam dai haijere katu karan ki hoji kan sumba myam balance libena haktani sumba si tobi ganu adu bana khoi gi wani tawge khalaga adu ki photo sing di khoi tha matam de khoi samna hadi khoi girlfriend da boyfriend da tha matam de ko photo si da lock thammaga thabi ningagari thabi ai adu comment thagani myam na ubi der ngai myam na khang der ngai dukana gumba mana WhatsApp ta changro gallery ta changro du oragadi direct photo du uba fangani aduga lock thammaga tharagadi koina photo du da open taw matam da lock hairakane ba adu karamena use tawgani amsu kamai sijinagani habda ifetang uhanjage sida changa du ai sida hande sema thamjab sing dai uhanjage ko sida ina kanam sema thamme adu sida PDF ki mong da ha kane ba ko si photo oire ani adu ina sida lock thamgib do yange ba ko 1 to 1 to thamgimna adu si uba fangi myamna adu sigi application ji kamani use tawgani kaidagi download tawgani adu hefetang ta age myamda adu video si hawdri mamangda channel asi hawdi subscribe tawbidri basing subscribe tawbiyo aduga bell sida nambiraga all thambiyo adu myam ngasi video si hawrasi ahan bada application tu download tawna damakta play store sida changbiro aduga sida ibiro image to PDF anuga sida u fangani myam aduga sida laile myamna adu hefetang sida naktam engbiyo myamna ko sida ubi fange aduga si open tawr enga se ma interface sumana ubi fangani aduga sigi plus sida changbiro myamna aduga gallery si aduga sidagi choose tawro amma si ai hekta tawrage bako adu si suma laibiranu matangda si mayai gi se sida click tawbiro myamna aduga sida file name thammo ai pan card thammage hefetang pan card aduga sidi khona password protection thamninga gadi ko password to ina hefetang 796 thammage aduga sida okay tawrage adu sida la mm loijera adu si ai open tawrage ko hefetang aduga amuk hallage hanjage sida PDF ki mong do open tawgani myam khangbiyu adu sida ina thamgiba tu nammaga yengabe to sida myam ubina fangi adu sida direct tharaga yare myam da thaning bagasu aduga sida ina ta sida dum share taw pambiri sida myam da dum sida WhatsApp da thaning ani mafam da thabi biyarni adu myam video si loidringai da myam da kainom ta haija hoge kana gumba isin naw kharana idi comment da haijara i kana gumba amagi WhatsApp ji koina karamana yengani mana thana ba message punna maktu karamani koina khangba ngamnangai gi matang da video sembiro habdu hafetang aina khangjam maramda video semgena khalli adu myam na pamna gari mahakna tawba punna maktu koina koigi mobile ji da kamani yengani adu myam na video do adu matang da pamna gari ngasi gi video sigi aroibda comment da haibiramu myam na sembi ningba pamagari video du sem hairaga da fetang comment da haibiramu myam na adu dinga sigi video ji asida loisindarage myam goodbye